ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯌꯥꯏꯃꯕꯤ ꯗꯦꯕꯤ ꯑꯩꯒꯤ ꯃꯤꯡ ꯉꯁꯤ ꯅꯨꯡꯊꯤꯟ ꯄꯨꯡ 3:30ꯗꯒꯤꯅ ꯄꯨꯡ 4:30 ꯐꯥꯎ ꯀꯥꯞꯅꯩ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯃꯤꯄꯥꯏꯗꯨꯅ ꯐꯨꯝꯂꯧꯔꯣꯝꯗ ꯂꯣꯏꯅ ꯆꯦꯜꯂꯤ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯞꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯁꯣꯛꯅꯕ ꯂꯥꯟꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯒꯦ ꯈꯟꯕꯗ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯋꯥꯕꯒꯤ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯄꯤꯕꯤꯔꯛꯄ ꯆꯦꯡ ꯆꯥꯛ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯤ ꯐꯪꯗꯗꯨꯅ ꯃꯈꯥꯒꯤ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯤꯕꯁꯤꯡ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯒ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯂꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯅ ꯊꯤꯒꯠꯄꯤꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯏ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕꯁꯨ ꯄꯥꯛꯊꯗꯨꯅ ꯅꯠꯇ꯭ꯔꯒ ꯂꯝꯍꯥꯡꯗ ꯂꯩꯔꯕꯁꯨ ꯌꯥꯝꯅ ꯑꯋꯥꯕꯒ ꯃꯥꯌꯣꯛꯅꯔꯒ ꯄꯥꯛꯊꯕ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯑꯋꯥꯕꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯂꯝꯍꯥꯡꯗ ꯂꯩꯔꯒꯅ ꯂꯝꯍꯥꯡꯗ ꯆꯦꯟꯊꯣꯛꯇꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯆꯠꯂꯒꯅ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯄꯥꯛꯊꯔꯦ ꯂꯧ ꯁꯨꯕꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯤꯡꯂꯦ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗꯁꯨ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯥꯎꯇ꯭ꯔꯨꯞꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯊꯧꯗꯣꯛ ꯊꯣꯛꯏꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩꯒꯤ ꯃꯁꯤ ꯀꯥꯞꯅꯕ ꯃꯇꯝꯗꯗꯤ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯄꯥꯛꯊꯔ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯅꯨꯡꯗꯥꯡ ꯀꯥꯞꯅꯕꯁꯦ ꯅꯨꯡꯗꯥꯡ ꯀꯥꯞꯅꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯃꯈꯥꯗ ꯆꯦꯟꯊꯔꯒ ꯌꯨꯝꯂꯛꯇ ꯅꯠꯇ꯭ꯔꯒ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯇꯨꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯍꯥꯏꯕꯁꯤꯃ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯥꯎꯇ꯭ꯔꯨꯞꯁꯤꯗ ꯐꯪꯂꯤꯕ ꯆꯩꯊꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯃꯌꯥꯝꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯀꯥꯎꯇ꯭ꯔꯨꯞꯁꯤꯗ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯊꯦꯡꯁꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯦꯗ ꯈꯪꯗꯦꯗ ꯑꯗꯣ ꯉꯁꯤ ꯀꯥꯞꯅꯕꯁꯤꯗ ꯑꯁꯣꯛꯄꯟ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯁꯣꯛꯄꯟꯗꯤ ꯌꯥꯎꯗꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯄꯨꯡ ꯀꯌꯥꯕꯨ ꯀꯥꯞꯅꯈꯤꯒꯦ ꯄꯨꯡ 3:30ꯗꯒꯤꯅ ꯄꯨꯡ 4:30 ꯑꯗꯥꯏꯐꯥꯎ ꯀꯥꯞꯅꯩ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯁꯤꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯊꯣꯛꯑ ꯂꯤꯛꯏꯁꯦ ꯌꯨꯝꯗꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯔꯤ ꯌꯨꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ 2ꯒ ꯏꯆꯥ ꯅꯨꯄꯥ 1ꯒ ꯂꯩꯍꯧꯋꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯗꯤ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯗꯦꯀꯣ ꯇꯧꯗꯦ ꯃꯔꯛ ꯃꯔꯛꯇ ꯀꯥꯞꯄꯤ ꯍꯧꯖꯤꯛꯁꯨ ꯄꯨꯡ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯀꯥꯞꯅꯕꯁꯦ ꯄꯨꯡ 9 ꯑꯗꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯔꯛ ꯃꯔꯛꯇ ꯀꯥꯞꯄ ꯉꯁꯥꯏ ꯄꯨꯡ 4:30ꯗꯒꯤ ꯇꯞꯅ ꯁꯨꯝ ꯀꯥꯞꯄꯒ ꯄꯨꯡ 9 ꯑꯗꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ